49 Tadubi AC ki MLA Loinana N Birena Luchingba Lengaki Ahanba Termda Minister Oiramba NPP Manipur gi State ki President N Kaiyisii Ngashi Masagi Anaba Amana Maram Oiduna Leikhidre Mahangasi Nungthilpung Anirom Taba Matamda Lamfelda Laiba Mahagi Quarter da Leikhidabani Thatara Rom Mumbai da Laiba Tata Memorial Hospital da Layeng Lakhibaga Loinana Kumja Lisingani Kunmarigi February Thadagi Mahaki Quarter da Leirakibani N Kaiyisii Senapati District ki Makhan Khuman Khuldagini Masagi Chahi Yankainipan Sukre Kumja Lisingani Tara Tareta Pangthokiba Manipur Legislative Assembly election da Tadubi AC dagi Mai Paklaki Madugi Matung Lisingani Tara Taretagi Lisingani Kun Phauba N Birengi Lengakta Tribal and Hills Affairs Amasung Fisheries ki Minister Oiramki